Miss TV Ming Tabir Singo, Tangpan Norem, the Tramnox, or the Kurumzari, Lonana, Nasigi, Moro Pau Pijari. Cookie militants in the Impal Iski Tamla Pokpi, Sana Sabi Amadi, Santi Komba, the bomb sung no way capsulapuna Landara Crate. Future of Printing and Packaging Industry Highway Hiramda, Nomu National Seminar Print Summit 2024 Nasi Pakto Crate. First state level mathematics and science competition ama pangtokre. Loinana second youth football league 2024-25 ngasidagi hodokre. Hauzik mapung leba pau lowirasi. Cookie militants in Impal East ki Yangan Pokpi police station gi manung sanba thamla pokpi Sana Sabi Amadi Santi Kongbalda Nomay di bomb capsulaktuna Ladarakpada Indian Army Jawan Amasokley Nomay Kaptrak Pagi Todok Si Narang Midang Cookie Kulai Pipe Singna Maning Tamna Ladyba Sangram Tamla Pokpi Uyok Singh Simol Samusong Sanurok Amadi Natum Singh Dagi Ahing Super Bomb Amadi Nomay Sin Aduna Attack Taukrabamatung Ngasi ayuk pung mapan rom tabada haidiba cookie singna leidiba mafam sing asidagi maitai kul ahum asigi kunja singna labuk kumduna thabak sunaba haurakpa matamda sathrakibani nomayamadi bom kapsilakpagi lakpadagi law suramba lawmi singna magi lokhum thadok naduna saphakda mafamda senthok nake cookie militants singna sathrakliba landa adu thinganaba Mapam Maduda Ladiba Manipur Rifles Amadi Commando Singna could handuna kapke adubu Miam Ngak Senab Ladiba BSF Amadi Indian Army na could hande hidena Miamna Asaw Pondok Naki Tunda Indian Army gi Maha Regiment ki Maike degi Nongmay round Kar kapke Tanja Duda Cookie Militant Singna Misham Amadi Army Personnel Singda Masing Tingam dana Nongmay round Kia Kapsilakpada Tama Pukpi Awang Lekaida Army John Ama Makut Yet Tangbada Nomay Maruna, Ket Kivada Soki, Asopa Parcel to Toina Kudontinga or Hairi. Nomay Kapna Bigi Todo Ado, Ayuk Puntra Matoi, Krahenba Power, Zatram Matung, a Henry State Force Kaya, Lakpuragi Kapat Lepke. Nomay Kapna Pamda, Manipur Poliski, DIG Rains 1 and Herojit Laktuna, Yangsindada, Miamgi, Makedagi, Nomay Kaptrakliba cookies, sing a layba, sing sang paring sing Asida, Sanguna, Makoibu, Taktok Triba, Makai. Hanbiki gano haiduna mungnaki adubu police ki maikai dagi mafamaduda wari sanaba ngap nungairoi haiduna yang pokpi police station da lamlai ACG MLA KS ibomsa yauna mi pampangthoki asumna MLA yauna mi pampangthok lingaida nutil pung ohumlom tabda kuki singna amuk khana noway round khara amuk kapsilake hojiksu area asida kuki singna matam amada hekta attack tarok payabagi Mi paiba laibadagi security amadi miam gi maikai dagi akan section thorangsing lokatli hairi Cookie militants in Nalanda Padagi Haktengana Awa Saiteng Nangliba Tamla Pokpi Kulgi Mui Samrongi Oiba Sak Tongdana Numidang Kuding Saminaba Horgani Haina political activist Sapam Kangli Pala Fongdorgli Waham Masi Nalang Numidang Dagi Cookie militants sing Nagasi Power Nomayama di Bom Kapsindana Landrak Padagi Miamna Tenriba Kudong Sadaba Sing Yangsin Balakba Amaga Mari Lenana Pau Missingda Mahang Pongdokibani Mahang Makatana Hai Lawlok pagi sidaba tanpam asida cookie militants sing na landarak pa oibana miam asida aduki matik kudong sadaba mayok na bagi phibam ama lakpa si yenglaga hayengdagi hoduna thamla pokpigi saksang ama hodok lagani hayengdagi hodok kadawri ba saksang asida numidang khudingi mioi chamronggi sak thongduna sanabagi pandam thamli adubu masing hengalakpa oiribasu madugi matung ina saksang asi sauthok na bahonagani red zone the Ladiba Miam Sara Henbagi Henbadi Yadavina, I could Magna, Amanamagi Mating Pangduna, Miam Gidamakta Puna, Leminasi Hainam Hagna, Makatana, Fondoke. Pigano, Ireka Zekui Nakpatavani, Iram them Zekui Kanbatavani, Kanagum Takoi stated Sara Helaloy, Langanga Yangatragasu, Manipur Miam lady, a koi lady, a koi mam, Hodamirakanda, Sigi Lamdam, Sigi Miam Sa, seasonal Lekai Nakchanaba. Ekoi chara hindana bagi adugumba thoksil da koi hengdagi horani haitare
Kaksin District ki manung sanba Utangpokpi Hill area da ngasi Kaksin District Police ki SP Thoksom Bikramjit ki paktak makhada combined force na thi humbagi thabuk sathabada khusukalai kya phagat pangam khre 46 AR Alpha Company 131 Battalion BSF Sikoi CDO Unit Kaksingi apunba kangun sathakiba operation aduda ayupung tara taret kami trawa dagi pung nipan ga minit nipunga phaw sathaki ngasi phagat kiba khusukalai sing adudi Bofeng handset ama 303 gi ahangba case taraga mari letrot ki ahangba case ama 7.62 gi ahangba case nipan 9mm gi kapa yariba maru mari pistol hopster ama smoke grenade ani take smoke cell manga .36 IC grenade ama magazine ama ga loinaba 9mm pistol ani .22 rifle ki kapa yariba magazine ga loinaba maru ama bulletproof jacket ani bulletproof plate ama pompi ama jungle boot jora ama atopa ahangba case mangani polam sing asi Utangpokpi Hill area dagi hangama pal masugi hard bag ama da yaram bani thodok sige mari leina sunu police station na case ama lakot le hairi Bishnupur district ki Saiton Watha Lambida ngarang kuki militant singna kapthrokpa November na pan dagi labukta law suduna leibi sapam ongbi Sophia Kobi mauna ama leikhidabagi thodok adu kokomi farmer wing gi maike dagi awang bathakta condemn tawpaga loina thodok asigi tekchak bumba pugadabni haina kokomi farmer wing gi convener konthongjam thoibana phongdok khrei ngasi lampen parta leba loop asigi office ta pangthokhiba paumi gi paumi singa unabagi mifam amada wafam asi phongdok aduna thoibana hai Narangi thodok adu lenga ki section ba wat pa madi security gi ahoba leibadagi thokibani thodok thopam adudagi meter sanirom satlaga leiba BSF ki camp adu leina labukta thabak suduna leiba lawmi singda kuki militant singna landaduna mauna ma hat ki bhaibasi purup khuding makna condemn tawpham thoi thodok asina maram oiraga lawmi singna makhata na law lokpagi thabak pangthokpada aki tujung bu phaunare lawmi singna labukta thabak suringida kuki militant singna landarakpagi thodok asi ngarang na ahan banate mamangda asigumba thodok kaya thokhrabani maram asina lengak na matik saba security arrangement tawduna lawmi singna law lokpada makhata na ayat apan thoktana ba thabak lokhot kadabani ngarang thokiba thodok asi makhata na thoktana ba lokhot pham thokpa thabak sing mapung phana lokhot naba chief minister amasung governor da memorandum amasu pisilagin haina phongdokhe Lenga kamadi mari lenaba department singda akan muwafam thamdana security arrangement tawdana chinja puthori ba lawmi singda sugumba atamnana sugumba ayalapan piri se tawdana bigumta security matik chana tamu security chapchana arrangement tawiraga ngaksen tawiu haibasi mamangi lal sene het hobodegina lawmi lumna thammaga lakone lamdam asigi hojik oiriba film asida India madi state lengak na miyamgi yaifaba nungaiba porakani haina khalliba wakhalon asi hongdoklaga anoba strategy ama galoinana hanagi system asi nataba ama paikhatuna athubuda lamdam asida tangdu leita haina Bharatiya Kisan Sangha Manipur branch na lenga ki puning singsi laklei hiram asigi mari lena ngasi Manipur press cup ta pangthokibab nomugi paw infam amada Bharatiya Kisan Sangha Manipur branch ki general secretary Telem Daran hai ngarang kumbi kendra gi manung sana leiba Saiton Wathalambi lomukta thokiba laibak thiba thodokta Sophia Kowi lomi ama leikhidaba adubu sangha sina thamoi sokna noaitaba phongdok lei namda masida oiriba famasi athubada loisinaba center amadi state animak punsin biro aranba towa terrorist ki thawong sathariba sing sapsana thengna biro miyambu yaipa hangani haina hojik khalliba wakhalon amadi sathariba system asi hongdoktuna athubada santi hanjil harna bahonda biu haina phongdokhi makhata na mahangna hai lawmi singna sana polam puthok trabadi sana thakna bagi awaba ama mayuk kadori banina tangai phadana lawmi singna pothok marang kaina puthokpa mathautai maram asina handaki ningtham lawrok asida lawmi singna pothok marang kaina puthokna bagi pandamda rabi crop campaign amadi samel ga loinana tha sigi trama panda iroi sembada leiba Central Agricultural University gi auditorium da pangthok lagani haina phongdokhe yang pick up on so letter
ꯑꯗꯨꯒꯨꯝꯕ ꯃꯤ ꯌꯥꯡꯈꯩ ꯆꯥꯝꯃꯒꯤ ꯁꯝꯃꯦꯂꯟ ꯑꯃ ꯑꯩꯈꯣꯏ ꯇꯧꯅꯕ ꯑꯗꯨ ꯒꯣꯔꯃꯦꯟꯗ ꯑꯩꯈꯣꯏ ꯄ꯭ꯔꯣꯠꯁꯥꯍꯟ ꯈꯔ ꯊꯝꯖꯔꯒ ꯔꯕꯤ ꯀ꯭ꯔꯣꯞꯁꯤꯗ ꯃꯔꯨ ꯃꯔꯥꯡ ꯈꯔ ꯄꯥꯛꯅ ꯁꯟꯅ ꯊꯥꯅꯕ ꯑꯩꯈꯣꯏ ꯀꯦꯝꯄꯦꯟ ꯑꯃ ꯇꯧꯅꯕꯒꯤ ꯁꯦꯝ ꯁꯥꯖꯔꯤ ꯃꯁꯤꯗꯁꯨ ꯂꯧꯃꯤ ꯃꯤꯌꯥꯝ ꯑꯃꯁꯨꯡ ꯁꯔꯀꯥꯔꯅ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯕ ICRCU ꯄꯨꯟꯅ ꯀooperation ꯄꯤꯕꯤꯌꯨ ꯍꯥꯏꯗꯅ ꯏꯁꯥꯒꯤꯗ ꯀꯩꯅꯣꯝꯇꯒ ꯊꯝꯖꯕ Ngarang numidang pung 3:40 tarakpada Taksin Police Station gi manung chana leiba Swaragi Irengman Lamkhai Manak National Highway 102 Imphal More Lambida Van Thombada Makhong na salamba ahal ama laikan nabang namdana laikhidrei Van Thombada laikhidraba mioi adugi maming Sangai Singamayum Senazudin Chahi Humpuga Manga Apokpa laikhidraba MD Maino Sora Karachi Awang Lekai dagini Mahak Sora Kaithil dagi mayumda sanglakibagi lambida luhongba salubadagi halakpa manba van number MN04P0583 na thomlambadagi kaksin lamdongda leiba Jivan Hospital da laikan nabna porkhibada laikan nabang ngamdana laikhidabani bhan adusu ahladu thomlama matung langthok lamlaga driver adu mafam adudagi nanthok tuna sen khre hairi asi bhaksang adu Kaksin Police Station na case lokhatlaga Janims ki miral sangna thamkhre ningsingba yabadi National Highway 102 lambi asigi extend thokliba mafam asida gi kilometer amarom chatlaga Sora Singh wangmada November 9 desu extend thokpada 8 MR gi parcel amasu laikhidrabani Future of Printing and Packaging Industry Haiba Hiramda Nomugi Oiva National Seminar Print Summit 24 gi thoram amang asi All Manipur Printing Technologies Association Ampata na Sinduna Hotel Imphal gi Sangai Hall da pangthokre thoram aduda Ampata gi President Yumkhaibam Samarendra Commerce and Industry Government of Manipur gi Joint Secretary Dr. Paul M. Lenin Board of Secondary Education Manipur gi Chairman Professor Akham Joy Kumar Manipur University Research and Development Cell ki Director Professor Dr. C.S. Ibhol Amadi Print Summit ki Chairman Dr. Ningombam Sarchandrana Athoiba Mithungnan Singh oina saruk yaki thoram aduga mari leinana Print Summit ki Chairman Dr. Ningombam Sarchandrana phonu kibada lamdam masida thokliba irang asina maram oiduna press amadi print ki printer gi thabak tawriba Miyoi Singna Awana Kaya Tengrabasu Miam gi Taudraba Yadraba Itaudang Amani Kanduna Tabak Tawa Matautai Loinana Manipurda Ikang Kaudana Tokliba Ising Isauna number Loerba textbook sing Isingna Tumjin Bana Awaba Kaya Mayokna Kiba Amade Mahiroi Singna Tamgadariba textbook Kaya Matamsana Mahiroi Singda Panganaba Honabada Awaba Kaya Ama Mayokniba Amade Masida Natana Printing gi Tabak Tauriba Miyoi Sing Amatoina Punduna Matam gi oina Tengnariba Kudong Sadabasing Adu Matom Kuramna Mayok Nagani Haiba Asida Yumpam Oiduna Ngasi Seminar Asi Pangthokpani Hainasu Phongdoke Jadi saya dengan guru dokter, tentang dari itu dia dengan semua mahal orang yang ada semua besar ni, dokter. Nakalamurumda seminar aduga mari leinana Print Summit 2024 gi convener Sanjam Surjitna Hai Malem gi oina Sakot Lamjel asida iroinana honglakliba printing press ki anuba technology sing asi Manipur dasu matau Karamna Pusilakani Amadi Sana Hangani Haibagi Matangda Print Summit Asi Pangthokpani Manipur Laiba Printing Press Sing Asi India gi Mafam Ataida Sinariba Sing Asidagi Tadana Leire Karigumba Ama Print Toba Matamda Mapalamda Toba Quality Adumak Piba Ngamle Manamaduna Manipuragi Mapal Lam Singda Print Tonaba Tharambasing adu hojikti lamdam asida afaba khusu khulai loina lerbanina lamdam asida adumak nambiu hainasu appeal tarokle loinana ising isauna printing gi khusu khulai kaya amang ama mang tahan khiba amadi mapalamdagi pochei pusilakpasu blockade toina tawuna khudong sadaba kaya mayok nariba asigi matangda lengang na miyeng sangbi number hainasu mahangna phondoke Mamang Sahi May Ahum Dagi Hojik Sahi Ani Fajil Kadrova Kuki Amadi Maitei Anigi
landa relief camp ta leiba manipur gi miyamna makhoina manipur amadi india lengak ta pen dabi wakat mifam phayeng high school relief camp amadi atai mafam kaya da pangthokre apunba awonba manipur amagi damak AAMA Kanglei Women Welfare Association amadi All Manipur Progressive Students Association na sinuna pangthokiba wakan mifamda saruk yakiba singna aikhoi bu kyam kuina relief camp ta lehen gadori bano lengak na saba fabricated house la leiba pamde aikhoi isa gi leifamda leiba pami mating leiba nipa thokpa singtam anigi waroisin porakpa ngamba lusingba ama oheningi haibana singba kholau kya so lauke Maitei Puruki Fazaraba Aikoigi Sana Nonsat Lining Laison Taxi Kasi Singba Kaya Sing Asi Hauzik Kaitarakpana Lamdam Asida Kangkong Saibagi Pibam Asi Lakpani Haina Apal Kanglei Paki Hanagi General Secretary Konsum Ziten Maitei na Fongdrokli Lining Thok Sanamai Temple Board Ki Makhada Leiba Amai Piba Apun Luf Apal Kanglei Pak na Sinduna Ngasi Romal Theater Leta Pangthokpa Lamdam asigi inat liningi oiba laithau tauriba sing pung jagoi isai amaiba amaibi sak thongba mi amadi wari liba singbu punging thawatpa amadi sakhangba utpagi mana piba thong mari leinana mahakna hai lamdam asida leiba nat ki oiba thoram thoni tauriba singna mana apamba mongda sathrakliba sing asi amato oina punsinduna amato oiba manaba sana kanglon ama sembagi pandamda lup asi hatkibani lup asina lamdam asigi inat lining gi thabak thoram singbu amato oiba maring marangdaba ama oinaba paikhalakpa thabak thoram singi manung sana inat lining satpa singbu amato oiba paringda laknabagi pandamda hiram sing asida thabak Taribas Singbu Sakhang Biba Oina Mana Pibagi Throm Asi Anek Suboina Pangtok Pani Haina Fongdoki Nasigi Throm Aduda Moirang Mayum Bhagia President Apal Kalipak Amadi Wakal Lamjing Vidyapati Senjamgi Vice President LSBT na Thormapu Oina Saruk Yake Maya Yumpam Kuman Kanglei Apunba Itin from MYKKAE Mayang Imphal Sinduna First State Level Mathematics and Science Competition Ama Singamai Kongwa Rota Leiba S. Sauba Memorial English School da Pangthokre Competition Aduga Mari Lainana Mayai Yumpam Kuman Kanglei Apunba Itin from Gi Convener Songtham Mangalna Phongdokibada Ngasi Pangthok Liba Mathematics and Science Competition Asigi Nungi Oiba Pandamdi Manipur Thok Liba Lan asina saitheng phanglaba mairoi sing na khajitang oiribasu competitive oinaba sinbani competition asi maru oina class 1 dagi 8 fawbagi sinbani loinana tholiba lan asina maram oiduna hauji relief camp singda sangjapam lauduna leiriba mairoi singna makhoigi wakhalonda honaningbagi thauna ama pinaba honabada asingwa competition asi pangthokpa mathau tai hainasu mahakna phongdokhi Manipur gi haukraba amadi hauzik oiriba film asida lali basi kanano amana amada tainaduna laibana Manipur gi hauzik oiriba film asigi warusin purokpa ngamgadra tholiba wathok asi atopa lebak ta thokpa wathok nate Manipur da thokpa upitro ki masak oiriba thodokni masida lali basi kanano ningthau palingai matam oramlabdi ningthauni hairam basu yai haina Manipur People's Democratic Front ki front na foundorli Hiramasiga Mari Lenana Ngasi Manipur Press Club ta pangthokpa pau infam amada MPDF ki Secretary Sapam Samungona hai hauzik lamdam masida sanariba asi democracy ni masida lali basi kanano voter praja singna thagatpa MLA humbu MP ani amadi MLA humbu na thagatpa MP ani na oigadoribra natraga makhoibu thagatluriba praja sing asina aranbu oigadoribra miyamna thagatkiba miyangmi mihut na daita pufam thoktabra Hauzik lamdam masida oiriba film asigi sabsaba phirep ama lawbagi mahutta political parties singi marakta Mahabharat ki Kurukshetra gi lanjau gumna singi lan asina Manipur gi tha tanipan helaklaba wathok asi loisinba ngamgadoribra masida lalibasi kanano ingsok lisingani sumna tar mari dagi ngasi phawba prime minister oiriba Narendra Modi na Manipur da leiriba kuki terrorist sing
logi matung ina dandi pinanaba union cabinet ki warep lawidaba manipuri semester amadi manipuri political heavyweight kayabu unabidaba asida lalibasi kanano haiba wahang hangngi haina phondoki Kurai Kongpal Sajor Lekai de Leba Kangjeng Repertory Theatre gi artist sing tagi oiba nomagi oiba theatre workshop ama Beauty of Nature haiba team da Impal East ki singkhai Sairau Singda Pangthokre loinana artist singna sing asida uriba mahopsagi oiba kusem sing aduda phorokpa ithilda kutaki eba theatre play amasu sagatuna sanakre workshop asiga mari leinana theatre asigi senior artist amasu oiriba ngasigi play asigi lamjing laptak libi nepram dhanapati na hai mahousa haibasi aikhoiga tatna thanaba yadraba khudol amani adubu hojik manipur gi oiriba tangdur leita da film amadi nature da piriba akaiba kaya sing asina maram oiraga aikhoi mioiba da achouba sapom piri theater gi lamda khang heirba oja guru kayana theater haibasi nature gi oiba kaya adugi mong matau tamjaduna sanabana hena mai pakpa amadi nungaiba heli haina takpi tambiri manipur gi oiriba film asina maram oiraga theater tawjariba artist sing asi tupak tufai sanba hei haningdaba amadi apha apunnaba kaya mayoknaba asina maram oiraga ek kaya mapung phana amadi mai pakna tawda awa thengnari asiumba kaya asidagi theater asigi artist singda singbu kharda oiribasu nathaiduna maning tamna mahusagi phibam da ek tawnaba haiduna mahusagi phajaba kaya asida yumpham oiraga artist sing mana amadi thengnariba mahusagi khusem adugi matau tamhallaga sanahan bani wajasing nasu theater tawba matamda semjin sajin banataba mahusadagi phangba asengba ihul adu uthok hannaba artist sing asibu mahusagi khusem asi haktheng nana phangan bani workshop asigi saruk ama oina artist sing asigi akoibada koina salaba matung makoina thengnariba mahusagi phajaba adu matau tamhallaga khudaki oiba atenba play ama sagatki National Highway sing ban blockade toina tawna yen nganu loiduna senthok lambi oiriba mioi kaya kokta khut hamnare mari leinaba singna miyeng sanginaba Manipur Poultry Development Association ni makai di phongdrok lei wafam masing ngasi Manipur Press Cup ki thangjing hall da pangthokpa pau ki mifam amada association asigi secretary Songtham Dhruvatara khabana phongdok khibani makha tarduna tongan ba isuda National Highway Imphal Dimapur lambi thengkhang kaya da pot chei puba gari sathok sasin tawba yaroi haina sapo amadi Naga People's Organization na sathaba ban amadi blockade na maram oiraga yumda loiba sanga kaya gi machinja pusilakpada achau awaba mayoknari association asigi manung sanna chawrakna yen nganu loiba mioi Sanirom highway blockade amasung ban na maram oiraga saitheng pire haina mahangna pendaba phonrokli Dhruvatara makha taraduna palibilenga asigi matau asina apikpa senpham dagi hauraga awaba kaya mayok naduna senthok lambi thiriba yen nganu loiriba farmers singi pungning hantanaba masak ama oire lenga ki thabak tawdrabasu sinpham naina thabak tawduna nungai yaithaba punsi ama asa tawriba mioi kaya ningba kahale haina Dhruvatara na pendaba phongrokli right jidriba akhoi yopi thakpi gadriba jibajing jumdu yakpo domestic animals sing jibo mokhoi bo akhoi yamna phongna smai tongna yamna lakna biraga to mongse machine natu pa to pambi china biu aduga livestock tadi ko coverage to bigano ha se koi MPD site gi koi thamjari me koi pressing from Honorable Foundation Manipur da kunda minari ba sing amasung tamgi elhomi Ningol Singh Sakuba amadi ahanba Women Conference Honorable Foundation gi Imphal West District ki manung sanba Ladenzam Sabal da leiba office ta ngasi pangthokre Thamdura Manipur gi sing amasung tamgi district sing Tamenglong Senapati Imphal East Imphal West amadi Bishnupur District ki singmi amasung tami Ningol Singha loinana Salens Saminaduna Khudol Posing su piki tharongi saruk ama oina Honorable Foundation Manipur gi sing amasung tamgi Yelhomi Ningol Singh na Semilon Sakhot naba
tungda company asina paikhat ningba magi apam sing phonoknaki loinana thau pugadaba mioi singsu khanki Horizon Foundation Manipur gi founder chairman Ais Ajit Kumar na phonoki bada Horizon Foundation ase lamdam asida lairiba yellow purup singbu semilonda mipal tangdana hingba ngamnaba amade masa masa gi senthok leinaba thabak piduna financial support marketing support amade makhal kya gi mating piduna punna himinanaba honabagi pandamda semkibani foundation ase Manipur kakta natana malemgi mafam khudingmakta lairiba indigenous peoples singidamak semba foundation ni aikhoi amana amagi mateng pangnaduna apunba Manipur ama mapangal kanba lamdam ama semnaba honabada iramdam foundation su achoba thodang yariba campaign amani haiki Tripura Medical College Hapaniada thabak tawduna leiba Manipur gi isininaw singi lup TMC sakot khongthang lup na sinduna haukiba sahi gum ngasi Agartala gi ningol sakau Agartala da ningol sakau pangthokre TMC hospital campus da sinba sakau bagi thoram aduda takhel gi maitai khul amade laikai kaya dagi takhel da thabak tawduna leiribi Manipur gi ningol samu yankhairom saruk yaki mawung mawpa oiba singna ningol singda potsai kaya khodol tamduna yaifa rol nizaki Maitai gi puwari ga yamna takna thanaba yadraba kasara samgi sonaida leiba leiho leipok singda oina leiho leipok sing umathel umanglai ngakse lup sonai ka sinduna ngasi mapung phana inat ki phijol setuna mioi kayana khubam asida lai khurumba laknakre mafam asida karamna khubam asi sakhibano haibagi matangda leiho leipok sing umanglai ngakse lup ki president oinam Nilu Singhana phongdokibada kasar ri ningthau Krishna Chandrana kasar da ingkumja lisingamaga satret marfudagi lisingamaga sanipan trahom loi phawa kasari ningthau oina panbu matamda Manipur ningthau Madhuchandragi masanupi Indraprabhabu kasari ningthau Krishna Chandra da thajaki nongma Indraprabha na mapam Manipur da ningol sakhowa lakhiba matamda sonai kasargi hojik miyamna lai khurumnariba mafam asida sojaina tariba maitai kya ga punna sak sara ama saminarba matung numit adumaktada bobon singda satuna ahing lamdan bada Krishna Chandra gi senapati Joy Singha gi manglanda sonai gi hojik miyamna lai khurumnariba siva sing asida lai gi khubam ama sabiyo haina takpirakpadagi Indraprabhana laisang asi sakibani haina akhang ahi singna ibiramduna leiri haina ngakse lup asigi president oinam Nilu Singhana phongdorki haukiba sahida Manipur gi irang asina maram oiduna laifam asida irat thorom pangthokide kumsidi lup asina kupna khanaraba matungda irat thorom asi pangthoknaba lepsakibani haina mahakna makhatana phongdokki MPCC Kisan Congress Manipur MPCC ki chairman L Nando amadi ex MP Dr. T Mainagi miyeng makhada Uniset amadi IIT Kanpur Oil India Limited punna kusam naduna Kamong Ward number 1 dagi 3 phawda leiba Anganwadi Center Taret amadi Kamong Tongbram Lekai da leiba Anganwadi Center amagi angang singda foldable table yauna school bag yanthokpagi throm ama Naharul Club Kamong Community Hall amadi Tongbram Lekai Community Hall ngasi pangthokhrei throm aduda ex MP T Maina Kisan Congress Manipur MPCC ki chairman L Nando amadi Konthongjam Block Congress Committee ki president Kalenjau Kabui amadi Imphal West District Congress Committee ki VP Ais Ibotombina saruk yaduna pikliba mairoi sani henbada foldable school bag singadu yanthokki school bag yanthokpa aduga mari lenana ex MPT mainana phonukibada pikliba mairoi sing asina darik tamning naba awareness pinaba amadi thokliba irang asida mairoi sing asina darik tambada kaidanaba school bag sing asi yanthokpani haike
District Veterinary and Animal Husbandry Imphal East ki miyeng makhada Veterinary Dispensary Nungai Pokpi amadi Village Volunteer Force Nungbrang Anina Kusamnana ngasi Nungbrang Khulda Hui amadi Hodong Sing Hidak Kapthokre hairi ngasi vaccination program aduda khun ngasi hui amadi Hodong Yankai henbada anti rabies vaccine kapthoki hairi Kurai Sazo Lekai Daliba Guru Kula Cultural Academy Gitar Tuk Suba annual function Nasi Imphal Gi Jawaharlal Nehru Manipur Dance Academy Hall Pangthokre Thoram Aduda Zain Manipur Dance Academy Gi Director P Bilas GKCA Gi President M Gunindro Amadi Board of Governor EZCC Kolkata Gi Member Buddhist Singh Thamna Mathang Sina Chief Guest President Amadi Guest of Honor Oina Saru Yaki Academy Adugi Laikhidraba Guru Singda Laisu Katuna Amadi Guru Singda Saithajaba Isai Saktuna Thoram Adu Hodoki Thoram Aduda Sai Kudingi Pidana Lakba Guru Kula Memorial Award 100 Sahi Gi Oina Herangoi Thongdagi Pung Maker Moirang Them Navadip Amadi Lawlaw Bungdagi Costume Maker Laisram Sert Kumar da Lantoki Thoram Aduga Mari Lenana Academy Adugi Secretary Takelambam Bisorji Napono Kivada Nasi Pangthok Liba Thoram Asi Atopa Cultural Academy Singna Culture Bu Yokhat Naba Pangthok Nabugum Pangthok Tuna Lakpani Amadi Hawalak Liba Angang Sing Asida Pung Jagoi Dhol Singba Mahi Tambiduna Thoram Asida Utpani Mamang Sahidagi Nasi Pauda Thok Liba Lan Marak Asida Culture Tawus Angang sing asibu mahini thina tambinaba honabada khudongchadaba kaya amasu mayakna hainsu phongdoke Global Science Club Khoijuman gi kunthagani pan suba mapok komon tharong gamari lenana nomigi oiba voluntary blood donation camp ama ibudo Yanggoi Ningthau Community Hall Khoijuman da ngasi pangthokre Thoramdo State Blood Transfusion Council amadi Manipur State AIDS Control Society gi makhada Indian Red Cross Society Bishnupur District Branch Global Science Club Khoijuman Green Brigade Foundation Life Saver Manipur Blood Center Zenims Porompat Naspun Nakusam Nadana Sinduna Pangto Kivani Thramada Indian Red Cross Society Bishnupur District Branch ki Secretary Dr. Ice Roman Joint Secretary Ice Siamsan MC Member Singh T.S. Folendro W. Tolango Global Science Club ki Secretary L. Pateljit Green Brigade Foundation ki Founder E. Premjit Life Saver Manipur ki MDK Pandakumar Su Saruyaki Blood Donation Camp aduda Nupi Mari Yauna Puna Donor Nipu Humdoina EPK Blood Donation ga Mari Lenana Mafam Dumakta Voluntary Blood Donation ki Matangda Awareness Program Amasu Pangthoki Awareness Program aduda Jenims Blood Center ki Senior Resident Dr. R.K. Rajesh Amadi Junior Resident Dr. Vidyananda Amadi Dr. Winika Hemamna Resource Person Sing Oina Wangang ki Lonana Blood Donor Sing da Donor Certificate su Yentoki Jammu Kashmir ki Kishtwar the Village Defense Guard ani Heart Press Ceremony Haiba Mio Sing Security Force Singna Satopanghamandana Thamle Hairi Kishtwar ki Bharti Ridge area da terrorist Singna Maral Laitaba Village Defense Guard ani Heart ki ba mafam adudagi terrorist Sing Sathokpa Ngamandana Thamle Hairi Akang no Pawma Pangdagi Jammu Kashmir Police Samasung Lanmi ki team ama mafam dula Khut Thonaki Haina Lanmigi White Night Crops na Fondoki Maraksida Srinagar da su Kutonaki Ayuki Pungma Palom Tarakpada Dachigam Amasung Nishat ki Upper Sises ki Marakta Laiba Umangda Nomai Kamnaki Thodogaduda Misimina di Yaukide Srinagar gi
Jabarwan Umangi Saruktasu Kutonaki Heidi. Russia की capital Moscow da Ukraine yamdrabda drone kutrani thoisi na landara kre ngasi attack aduda drone dandabagi khwaidagi sawni hairi Russian air defense na drone kuntrani thoi kapthakre haina Moscow gi mayor Sergei Sobyanin na phondoki Ukraine gi drone attack aduda ka hena mang tahan mangam khide adumaina Russia gi Federal Air Transport Agency na hakibda Domo Zhukovo Amasung Sheremetyevo Airport ahum masidagi flight sing divert tauki hairi Sanabagi Pauda District Sports Association DSA Kasung Sindana second youth football league 2024-25 ngasi association nasi playground da hodokre ngasi hodopagi thromda Jiban Hospital YN College of Nursing and YN College of Paramedical Sciences की Managing Director Dr. Yankom Ashok Kumar, Kamalpur College की Retired Principal Yankom Mangolzao amadi DSA Kasing President Catherine Yubina Matangsina Atobe Mitunglen Academy Mitunglen amadi Thromapu in Saruk Yaki League Asigi ngasi ahunumita match home sanaki hairu match sing asigi ahan background da Sau Kaksingna Sesu Kaksingu Panjal ahum suinoda mighty piki Sau ipanal singadu jersey number 12 SS Becker na minute ani jersey number 19 L Uttamna minute Nipan amadi jersey number 9 N Naresna match ki minute kulum doi chat pada san ki bani ngasi ani suwag ground ki match tana LYA Wanguna Juvenile Association Kaksingu Panjal ama suinoda thoi ki LYA Wangugi amatangayaba Panjal jersey number 12 A Alex na match की मिनट रानी थोड़ी से पता सन की बनी अदुगा ngasi की ahum suba ground की match तना KFC Kaksing na IWU Kaksing bu Panjal mari sunoda mighty piki KFC Kaksing की Panjal singadu jersey number 9 Arkelis na minute trahum doi amadi humpu jersey number 7 Salaingan bana minute taraga manga aduga jersey number 3 ni thoi mani thoi bana match की minute kun ga taruk chapada san ki The Man Cave Billiard Club and Academy Naimthong Sinduna ngasidagi hauruga tha asigi taret phaw satagadaba The Man Cave Master 2024-25 Red Snooker Singles ngasi hauno matung ina haudokre ngasi haudokhiba tournament adugi matangda The Man Cave Billiard Club and Academy gi founder Asem Roshan na phono khibada lamdam masida snooker player masing nongmagi hengalakpana maram oiraga asigumba tournament si sinduna ate topa tournament singda Manipur state represent toba ngamnabagi panamda tournament asi anwek suwaina sinbani loinana makha tarakpadasu tournament asi sauna pangthoknabagi panam su thamni haina phonoki tournament asida player nifuna group nipan thokna khaidokna duna saruk yari hairi Manipur Amateur Boxing Association Sinduna Common Lampaki Boxing Area the Tasi Tarukagi Satrakliba elite men and women, youth men and women, junior boys and girls, school age boys and girls ki Anishuba Governors Cup Boxing Championship 2024 ki Mangani Sanba Numita junior boys, junior girls, young men, young women and elite men ki semi-final sing sanakre Tongan ba weight category da ngasi sanaki ba match da mai palu sing final sankre championship asida boxing academy cha toki nupa chani ga sumna ama amade nupa sama sumna ani punna boxers chahum sumna ahumna saruk yari championship asi thasi traum loi phawa sathagani hairi Manipur Kang Association ni miyang makha da welida wagwai amasung hyanglam amade wagai kangkhutna senduna pangthokpa Humbu Taruk Suba Social Memorial League Cum Knockout Open Kang Tournament ngasi sanakiba match da hianglam amadi wagwai kangkhutna KKCO Kaisam Thong Kangkhutpu Panjal Trateka trahum doida maithi ba pikre match adugi ahanba hapta hianglam amadi wagwai kangkhutna Panjal Nipan amadi KKCO Kaisam Thong Kangkhut anina Panjal ahum sanki ani suba hapta hianglam amadi Hawaii Kangkhut na Panjal Mapan amadi KKCO Kasam Thong Kangkhut na Panjal Tara Lauba ngamduna match asi hianglam amadi wagwai Kangkhut na Panjal Tara te trahum doida mai pakiwani
Hojik aroibada maroi pawang pijari. Kuki militant singna Imphal East ki Thangla Pokpi Sana Sabi amadi Santi Kongbang da bom amadi noi kapsilaktuna landara kre. Future of Printing and Packaging Industry haiba hiramda nomoi oiba National Seminar Print Summit 2024 pangthokre. First state level mathematics and science competition pangthokre. Loinana Second Youth Football League 2024-25 ngasidagi haudokre. Ngasigi oinadi MS Param Sanduk Saba matang asin lojiri miyamu angkana kurumjari.